Shillong Police ki manung chanba Lilong Tharaurok tagi aina thingkraba lok khubagi hidak bottle Chambri marfu mangaga konana miyoi ani fagat pangamkre. District Police Thawal gi team amana akaknaba paw ama fangbadagi imung anida thiba humagi thabak chathabada yamlaba aina thingkraba lok khubagi hidak sing asi fagat pangamkhibani hairi. Faraba miyoi sing adudi MD Sahid Rahman chahi 18 apokpa MD Abdul Qadir amadi MD Musa Khan chahi 18 apokpa MD Amir Khani Ani Suba Battalion Manipur Rifle na sinduna hapta ama chupna chatharakpa Van Mahotsav Palangi manung chanbo oina ngasi battalion asiki complex cha Arboretum ama Central Forest Division Manipur gi Divisional Forest Officer RK Amarjit IFS na sangakre Malem gi oina COVID-19 positive oiba missing crore ama lakh tara mari lising tara mapanga chatru kuntra nipan sukre laina asina maram oiduna laikidaba missing na lakh manga lising kuntra humdoiga chatret marfuma thoi sukre India gi oina hojik faubada positive oiba mioi lakh taruk lising humudra humdoiga chama humpu manga sukre amadi laikanaba ngamdana COVID-19 na maram oiduna laikidaba na mioi lising tara mapanga chani humfu nipan sukre Tha asigi tang mapanda pangthok kadoriba ahumlak suba I pau tengbang lupki mapok numit ka mari leinana ngasi lup asigi sok Tha asigi tang mapanda pangthok kadoriba ahumlak suba I pau tengbang lupki mapok numit ka mari leinana ngasi lup asigi thongmi singna saruk yaduna Jenimsta blood donation camp ama pangthokre ngasi pangthok khiba I dan tawbagi thoram aduda lup asigi thongmi kayana I dan tawki